अहानबदा मरुओइबा पाउ Manipur thokliba irang asina maram oiraga relief camp to leiriba sing masa masagi yumda hanjinba yana ba khongthang paikhatiu haina Governor Anusuya Uike na President Draupadi Murmu da taksikre. Chief Minister ge Advanced Security Convoy da attack chatharakiba adu thijil hanaba Chief Secretary da khangankre haina Chief Minister Nongtoma Bilena phungrakle. Islam lining chatpa singi khwaidagi maru oiba kumhai ama oiriba Idul Juha na lakpada Governor Anusuya Uike amasung Chief Minister Nongtoma Biren yauna maikai kayadagi aipa paujal pinarakle. Amade, Desamgi Pazin Kiba Thomi Singh condition Yaudana Tadorakadabani Haiba Demanda, Desamna Tongan Tongan Ba Mafam da Pongjang Chak Singre.